Chandel District ki Chapikarong Police Station ki manung chanba Ringfai da Leiba Oriental Hostel dagi Mangkhiba Angang Ahum pung nifunipan ki manung da tek takaiduna rescue tawba ngamkhre. Paw asina hai Angang Ahum adu August ki 15 gi nungtil pung 5 taba matamda Mangkhiba dagi Chapikarong Police Station ki OC Joy Martin na luchingba team amana Angang sing adu ki khongul liduna lakhibani hairi. Police ki team aduna bus amadi auto kampham manak nakpa khungang sing amadi mafam kayada thiba humbagi thabak chathabada langla langjil amata fangkhide. Chandel gi SP Dharmendra Tyagi IPS ki liching makhada Village Authorities BSF ki C Koi amasung Assam Rifles ki Saluk Post ki personnel sing yauba apunba team amana mafam kayada pakshana thiba humbagi thabak chathaki hairi. Apunba team aduna numidang pung 8 minute kunlum tabada Angang nupa macha ani Ringfai Village ki manak nakpa umang amadagi fangba ngamkhi adumakbu ahum suba nupa macha adu fangdaba maramna makata na thibu humbagi thabak chathakibaga loinana ahum suba nupa macha adusu Chakpikarong Turelgi Torban manakta leiramba thengnabadagi Chakpikarong Police Station da puraklaba matung Primary Health Center da medical checkup tawki hairi.